Northern California gi Stockton da angang amagi mapong numit ki thauram pangthoklingai da Nongmei paiba Meeoi amana Nongmei pangkapta kapadagi Meeoi mari laikhitaba ka loinana Meeoi tara amana asok apan nangkhre hairi pawasina makha taraduna hai Nongmei kapagi thaudok adu San Francisco gi nongpoklomda mile yangkhairom lapna leiba Lucille Avenue da leiba commercial complex amagi hall da angang amagi mapong numit ki party pangthoklingai dani hairi Sheriff Office ki wangang loi Heather Brand na thamlakhiba warol amada Nongmei na panduna khudong thiba nanglaba sing adugi manungda angang sing amasung mapung marai faraklaba Meeoi sing yauki Nongmei na panbadagi soklaba Meeoi sing adu hospital da layeng na ba pukhatkre adumakpu Meeoi sing adugi fibam official loina phongdorokpa leitri Nongmei kapagi thaudok aduga mari lainana emergency crew amasung toan ba law enforcement agency singna Mikup naum singna laikhibaga loinana thaudok ado atamnana tawkiba oiramgani hainasu phongdok narakli detective singna hana thijinbagi fanglakhiba amada thaudok ado tawge yauna tawkiba attack amani haiki laibak thiba thaudok aduga mari lainana haujik fawba mifa mipungi paw amata authority gi maikaidigi phongdorapa laikhidabaga loinana thaudok aduda Nongmei paiba Meeoi kaya yauki haibadusu mayek chengna phongdorapa leitri hairi